ꯃꯌꯥꯝꯕꯨ ꯁꯤꯟꯊꯥꯃꯤꯛꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯜꯂꯤ, ꯑꯗꯨꯒ ꯉꯛꯁꯨ ꯌꯥꯝꯅ ꯉꯛꯏ꯫ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯨꯝꯅ ꯍꯌꯦꯡꯁꯨ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯉꯁꯤ ꯎꯅꯔꯝꯕ ꯍꯌꯦꯡ ꯁꯤꯈꯤꯅꯤ, ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯍꯌꯦꯡꯅ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯄ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ꯫ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯏꯪꯅ ꯇꯞꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯝꯕ ꯑꯗꯨ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯕꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯒꯗꯕ꯫ ꯃꯌꯨꯝ ꯃꯀꯩ ꯐꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯕꯁꯨ ꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯃꯌꯨꯝ ꯃꯀꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯉꯁꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯐꯅ ꯌꯥꯝꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯁꯨ ꯏꯃꯥ ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯐꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯈꯟꯅ ꯆꯩꯅꯕ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯂꯩꯇꯅ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯗꯤ ꯌꯨꯝꯂꯥꯛ ꯁꯥꯒꯩ ꯍꯣꯡꯈꯤꯅꯤ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯃꯗꯤ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯒꯅꯤ ꯍꯥꯏꯕ ꯈꯪꯖꯩ꯫ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯤ ꯇꯣꯛꯈ꯭ꯔꯣ, ꯑꯩꯅ ꯂꯩꯒꯗꯧꯔꯤꯕ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯁꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯂꯣꯏꯅꯃꯛ ꯄꯥꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯅꯁꯨ ꯃꯆꯥꯕꯨ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯂꯩꯈꯤꯕꯁꯤ ꯃꯈꯣꯏꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯀꯌꯥ ꯀꯌꯥꯅꯤ ꯍꯥꯏꯔꯛꯂꯤꯕ, ꯑꯗꯨꯕꯨ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯌꯥꯎꯗꯕꯅ ꯁꯦꯟꯖꯥꯎ ꯄꯥꯏꯔꯕ ꯏꯅꯥꯛ ꯈꯨꯜꯂꯕ ꯅꯨꯄꯥ ꯀꯌꯥ ꯀꯌꯥꯗꯨꯒꯤ ꯃꯔꯛꯇꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯕ ꯌꯥꯎꯗꯕꯗꯒꯤ ꯂꯥꯏꯔꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯕ ꯃꯉꯣꯟꯗ ꯊꯃꯣꯏꯅ ꯈꯣꯏꯗꯥꯔꯨꯕꯗꯒꯤ ꯏꯕꯥꯅꯤ ꯄꯨꯛꯁꯦꯟ ꯈꯣꯏꯖꯦꯟ ꯇꯤꯟꯅꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤ ꯑꯔꯦꯞꯄ ꯑꯃꯠꯇ ꯂꯩꯅꯕ ꯅꯠꯇꯕꯅꯤna ꯑꯃꯅꯁꯨ ꯂꯣꯏꯅ ꯍꯥꯏꯒꯗꯕꯅꯤ, ꯌꯥꯔꯛꯄ ꯑꯗꯨꯒ ꯅꯨꯡꯁꯤꯅꯒꯗꯧꯕꯅꯤ꯫ ꯑꯗꯨꯒꯨꯝꯗꯅ ꯑꯩꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯥꯈꯪ ꯀꯌꯥ ꯑꯃꯅ ꯍꯥꯏꯔꯛꯈꯤ꯫ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯋꯠꯇꯕ ꯀꯌꯥ ꯑꯃꯅꯤ ꯃꯈꯜ ꯁꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯃꯆꯥ ꯑꯃꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅ ꯑꯩꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥꯁꯤꯡꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯗ ꯌꯥꯈ꯭ꯔꯕꯗꯤ ꯑꯍꯦꯟꯕ ꯄꯥꯝꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯐꯪꯒꯅꯤ ꯈꯟꯕꯗꯒꯤ ꯑꯍꯥꯟꯕ ꯍꯥꯏꯔꯛꯄ ꯂꯥꯏꯔꯕ ꯃꯆꯥ ꯑꯗꯨꯗ ꯊꯃꯣꯏ ꯄꯤꯊꯣꯛꯈꯤ꯫ ꯍꯧꯖꯤꯛꯇꯕꯨ ꯀꯣꯟꯅ ꯊꯦꯡꯅꯔꯀꯥꯟꯗ ꯁꯤꯡꯂꯛꯄꯩ ꯋꯥꯅꯤ, ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯄꯪꯉꯝꯃꯤ꯫ ꯃꯇꯝꯗꯨꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯡꯉꯝꯕ ꯊꯣꯛꯂꯕꯗꯤ ꯄꯨꯟꯁꯤꯁꯦ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯕꯁꯨ ꯌꯥꯏ꯫ ꯇꯣꯟꯕꯗꯒꯤ ꯇꯣꯟꯕ ꯅꯨꯄꯤꯃꯨꯛ ꯇꯣꯟꯕ ꯂꯩꯇꯦ, ꯑꯗꯨꯒ ꯑꯃꯅ ꯄꯪꯕꯗꯒꯤ ꯄꯪꯕ ꯅꯨꯄꯤꯃꯨꯛ ꯄꯪꯕꯁꯨ ꯂꯩꯇꯦ꯫ ꯃꯁꯦ ꯅꯨꯄꯥꯅ ꯍꯥꯏꯍꯟꯕ ꯅꯠꯇꯦ, ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯄꯪꯃꯟꯕꯗꯒꯤ ꯃꯁꯥꯅ ꯍꯥꯏꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯄꯩꯁా ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯀꯌꯥꯗꯨ ꯊꯥꯗꯣꯛꯂꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯈꯤ꯫ ꯏꯕꯥꯅꯤ ꯃꯇꯝ ꯀꯨꯏꯅ ꯐꯅ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯕꯒꯤ ꯃꯇꯨꯡꯗ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤ꯫ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯥ ꯊꯕꯛ ꯇꯧꯗꯦ, ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯅꯨꯄꯥ 2ꯅꯤ, ꯅꯨꯄꯤꯅ 4ꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯃꯥꯅ 2ꯁꯨꯕꯅꯤ, ꯃꯊꯛꯇ ꯃꯆꯦ ꯑꯃ ꯂꯩꯔꯒ ꯃꯈꯥꯗ ꯃꯅꯥꯎ ꯅꯨꯄꯥ ꯃꯆꯟꯅꯨꯄꯤ ꯉꯥꯛꯇ ꯂꯩ꯫ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯆꯦ ꯑꯍꯜ ꯑꯗꯨꯒ ꯃꯥꯒ ꯈꯛꯇꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯝꯂꯤꯕ, ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯗꯨꯅ ꯂꯩ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯑꯩꯁꯨ ꯊꯦꯡꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯂꯨꯍꯣꯡꯂꯒ ꯂꯥꯛꯄꯇ ꯉꯥꯏꯔꯤꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯗ ꯊꯕꯛ ꯑꯃꯠꯇ ꯊꯧꯗꯥꯗꯦ꯫ ꯃꯔꯝꯗꯤ ꯏꯟꯈꯠꯂꯛꯄ ꯂꯩꯁꯥꯕꯤ ꯍꯥꯏꯕꯁꯤꯗꯤ ꯉꯥꯎꯅꯤꯡꯕꯅꯤ꯫ ꯁꯟꯙ꯭ꯌꯥꯋꯥꯏꯔꯝꯒꯤ ꯊꯕꯛ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯅ ꯆꯤꯟꯕ ꯃꯇꯝꯗꯨꯗ ꯋꯥꯈꯜ ꯑꯃꯠꯇ ꯍꯥꯏꯐꯝ ꯂꯩꯇꯦ꯫ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯋꯥꯔꯕꯁꯨ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯕꯁꯨ ꯂꯩꯁꯥꯕꯤ ꯍꯥꯏꯕꯁꯤꯗꯤ ꯁꯟꯙ꯭ꯌꯥꯋꯥꯏꯔꯝ ꯊꯣꯛꯇꯨꯅ ꯀꯣꯏꯅꯤꯡꯕ ꯉꯥꯎꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯩꯅ ꯊꯕꯛ ꯑꯃ ꯊꯧꯗꯥꯔꯨꯔꯕꯗꯤ ꯑꯩꯉꯣꯟꯗ ꯁꯥꯎꯔꯛꯄ ꯌꯥꯏ, ꯑꯩꯕꯨ ꯅꯨꯡꯁꯤꯈꯤꯗꯕ ꯌꯥꯏ ꯈꯟꯗꯨꯅ ꯉꯝꯂꯤꯕ ꯃꯈꯩ ꯏꯁꯥ ꯏꯊꯟꯈꯇꯅ ꯑꯗꯨꯃꯛ ꯋꯥꯅ ꯍꯣꯠꯅꯖꯩ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯊꯕꯛ ꯇꯧꯕ ꯅꯠꯇꯕꯅ
ngamna ngamnaba adumak pali. Tawbadabu ichanupi inaunupa leiribasing adudi matai ma ama oina manama ama oina aingonda paisagi darkar oirappa matamda aingonda hektamak adumak hai. Leite haiduna pidragadi fataba wakhal khankhini khanduna yada chagadaba leiraga chagadaba kaya sening chaningba leirabasu aigi leigani haiba thadokduna makhoigi watanaba loinamak hotnabiduna lakpa ngaktani. Matamna sum hokhibana makhoistu nongma nongmagi pung pharakduna magi arepa mafam aduda chattaba yadaba matang yaurakpana mayum makai loinamak panakhi. Aigi ichasu marini icha ahum suraba paubada aigi nupasi afangba khara tawraga nongmagi ibanigi chara watanaba haiduna adumak hingi. Luhonglakpaga tongana chaba oibana aisu punsise yamna wana haurai. Lesaringai matamda nungaina leiba adugumna aina khalui. Luhonglaba matamdasu ima ipana aibu nusina luna chana tawbigani. Aina khaliba wakhal asigumna ai khatanatana nupi atopa mayam amasu khalamgani haiba ai thazai. Nupa makhoina thabak panjau subanina yumda akop akai khangbibasu yawi khangbidabasu yawi. Khangbidabasin asini nupina yamna waribase. Pisalakpana khaji khatang konanaba sinlo haibada aikhoisu konakrabadi phai konadrabadi adusu amu isau langduna khana chainaba kaya ama thoktaba nate ai isamaktasu thokchai. Uchina sina ichamari surukpa sidadi masu thabak macha ama phangjakhi. Aina angamba thabak khara tek suraga yauzaba marup aduna magi thabak tawnabagidamagta namkhibani. Mana thabak tawjariba asisu aina marup hangbagi paisa adugi mapandagini. Adu ada amata thidabida itai ina oibanina mana thabak tawrabadi aikhoi punna ai amadi isasing loinamak nungairani khanduna asai amna chauna nungaijaba ama paujakhibani. Harausu harauki mana thabak phangle haiba tabada. Chahi matam kharadi nungai yaifana adumak leirami. Hana leiramba yum adu sidoktuna kabak semjin sajillaga leiba yanaba mina hek yengba matamda safagadaba mawongda yum macha ama saduna aikhoi ima icha punna matam khara lei. Ichasu mari subanina hauzik saraga leiriba jum asina tung koina leiba yagani haibabudi nate adubu masu thabak tawbada ngairiba oibana hayeng kona tamna adumak sarakadra haiduna aisu mangonda yumgi wafam asi kaya thoina haudokludi. Isasing sembani leikaigi lukoki chattaba deba karamasu amata yade. Mayam sing asi honaringaida yum sabati lairadana icha sembagi paisa pauba konarakte adubu matamdugi matungina ngamnaba aikhoisu adumak honakhi. Hanadagi hongna ngamnaba honarakpani adubu paisa yamna pairabasu khajiktang pairabasu paisabu change hairabadi adumak loina changi. Piklingaidana pikna changi. Chauraklaba matam asidadi mapagi tolab asina sinba bhoba konate. Chaurabanina chauna adumak changlai. Mayam sing asi ngamnaba adumak aikhoisu honaduna lai. Macha masu sembasu phanadi loisilaklabani. Gyan taraklani aikhoigi imung asi nungairaklani. Paisa changningai mafam leitre haiduna khallubani adubu thabak tawba nupagi hongnabi gyan takhiba kharanadi adumak tai. Ngoksinagi haiduna khankrabadi mai ising changba janate magi nupi angang kari chari thakli haiba phoba karimata hanna yengbiba nate. Mataw asigumna aigi nupasu nupi angangda ngoksinaba haurakhi. Haurakpata ngairingaida aina khanglamba thoklabadi krak laksinduna mabu phanaba honaramgadabani adubu ka henjinkraba matamda khanglakpa oibana mabu aina laksinba ngamde maramasina magi aningba maning makha tambada adumak takhi. Aina maisa khangjaba natana karisu upai leikide. Sembagi semba macha sing asi phajanaba mi amamam oinaba sembar haibasu nate. Hausi khata upanbi ama asukwana chaunaba honaraklaga mapan saraba mahei yalamdai matam asida makhongda singjangna yanthatpagumbani. Mana aikhoida tawriba asi masasing asigidamakta thabak tawnabagi sen nambagidi mana phangliba tolab asidagi
ꯊꯥꯒꯤ ꯃꯔꯨꯞ ꯑꯉꯝꯕ ꯈꯔ ꯍꯨꯜꯂꯒ ꯐꯪꯂꯛꯄ ꯁꯦꯟꯕꯨꯝ ꯑꯗꯨꯅ ꯃꯆꯥꯁꯤꯡ ꯊꯕꯛ ꯇꯧꯅꯕꯒꯤ ꯅꯝꯕꯗ ꯀꯔꯤꯁꯨ ꯂꯩꯕ ꯋꯥꯐꯝ ꯅꯠꯇꯦ꯫ ꯑꯩꯅ ꯐꯤ ꯁꯪꯉꯒ ꯑꯉꯝꯕ ꯑꯔꯩꯕ ꯊꯕꯛ ꯈꯔ ꯇꯦꯛ ꯇꯦꯛ ꯁꯨꯔꯒ ꯃꯔꯨꯞ ꯌꯥꯎꯔꯒ ꯃꯥꯒꯤ ꯊꯕꯛ ꯇꯧꯍꯟꯕꯗꯤ ꯉꯝꯂꯒ ꯇꯣꯂꯣꯞ ꯆꯥꯔꯤꯕ ꯃꯥꯅ ꯃꯆꯥ ꯃꯁꯨꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯅꯕ ꯄꯩꯁꯥ ꯅꯝꯕꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ? ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯒꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯈꯟꯅꯩ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯏꯆꯥ ꯅꯤꯉꯣꯜ ꯄꯣꯛꯆꯔꯕꯁꯨ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯗꯗꯨꯅ ꯃꯄꯥꯒꯤ ꯃꯤꯌꯣꯠ ꯃꯤꯅꯩ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯉꯥꯎꯁꯤꯟꯅꯕ, ꯌꯨꯝꯗ ꯀꯌꯥ ꯊꯣꯏꯅ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯛꯇꯕ, ꯈꯖꯤꯛꯇꯪ ꯍꯥꯏꯔꯨꯔꯕꯁꯨ ꯏꯁꯧ ꯂꯥꯡꯕꯒ ꯄꯤꯗꯕꯒ ꯑꯌꯥꯝꯕ ꯇꯧꯔꯕꯅꯤꯅ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡ ꯑꯁꯤꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯆꯠꯂꯒ ꯅꯨꯡꯉꯥꯏꯒꯗꯕꯩ ꯅꯤꯡꯗꯨꯅ ꯂꯣꯏꯅꯃꯛ ꯉꯟꯅ ꯃꯌꯨꯝ ꯄꯥꯟꯈꯤ꯫ ꯌꯨꯝ ꯄꯥꯟꯈꯤꯕ ꯏꯆꯥ ꯅꯤꯉꯣꯜꯁꯤꯡꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯑꯣꯏꯔꯕꯁꯨ ꯃꯄꯥꯅ ꯑꯩꯈꯣꯏꯗ ꯊꯧꯁꯥꯕꯤꯗꯦ, ꯀꯌꯥ ꯊꯣꯏꯅ ꯍꯦꯟꯅ ꯂꯨꯝꯅ ꯇꯧꯗꯦ ꯍꯥꯏꯕ ꯈꯪꯕꯅ ꯃꯈꯣꯏꯁꯨ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯉꯤ꯫ ꯃꯈꯣꯏꯅ ꯄꯥꯡꯒꯦꯅ ꯄꯥꯡꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯄꯥꯡꯒꯅꯤ? ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯕꯅꯤ, ꯅꯨꯄꯥꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯃꯈꯣꯏꯅ ꯉꯝꯂꯤꯕ ꯃꯈꯩ ꯄꯥꯡꯖꯔꯕꯁꯨ ꯉꯝꯂꯛꯇꯕ ꯃꯇꯥꯡ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤ꯫ ꯃꯈꯣꯏꯒꯤꯗꯤ ꯑꯃꯔꯣꯝꯗ ꯁꯥꯐꯈ꯭ꯔꯦ, ꯃꯥꯒꯤ ꯅꯨꯄꯥ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯈꯜꯂꯒ ꯂꯣꯏꯅ ꯄꯥꯟꯈꯤꯕꯅ꯫ ꯑꯗꯨꯕꯨ ꯑꯩꯒ ꯂꯩꯍꯧꯔꯤꯕ ꯏꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯊꯕꯛꯁꯨ ꯇꯧꯗꯦ꯫ ꯃꯇꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯄꯣꯠ ꯆꯩꯁꯨ ꯅꯣꯡꯗꯣꯟ ꯄꯛꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯂꯨꯄꯥ 1-2 ꯆꯥꯝꯃ ꯄꯥꯏꯔꯒ ꯊꯥ ꯑꯃ ꯆꯥꯕꯒꯤ ꯃꯇꯝꯗꯣ ꯅꯠꯇꯕ ꯑꯣꯏꯕꯅ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯒꯗꯕ ꯐꯤꯕꯝ ꯑꯗꯨ ꯃꯃꯥ ꯑꯩꯅ ꯁꯥꯅ ꯎꯕꯅ ꯏꯆꯥꯒꯤ ꯈꯜꯂꯒ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯏꯆꯥꯒꯤꯗꯃꯛꯇ ꯑꯁꯨꯛ ꯋꯥꯔꯤꯕ ꯑꯁꯤ ꯅꯨꯄꯥ ꯃꯈꯣꯏꯗꯤ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯆꯥꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯁꯤꯕ ꯀꯤꯗꯕ ꯃꯈꯩ ꯍꯣꯠꯅꯕ, ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯗꯤ ꯇꯝꯂꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯃꯥꯅ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯒ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯣꯏꯅ ꯑꯍꯟ ꯁꯥꯗꯨꯅ ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯁꯝꯕꯟꯒꯤ ꯍꯣꯠꯅꯗꯨꯅ ꯂꯩ꯫ ꯃꯄꯥꯅ ꯉꯥꯎꯁꯤꯟꯅꯕ ꯑꯁꯤ ꯎꯕꯗ ꯃꯥꯁꯨ ꯃꯄꯥꯟ ꯂꯤꯄꯥꯟ ꯊꯣꯛꯄ ꯇꯜꯂꯤ꯫ ꯅꯈꯣꯏꯒꯤ ꯅꯄꯥꯗꯨꯗꯤ ꯑꯁꯨꯃꯥꯏꯅ ꯇꯧꯏ, ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯒ ꯍꯥꯏꯕꯤꯕꯅ ꯃꯥꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯅꯨꯕ ꯁꯥꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯁꯤꯗꯁꯨ ꯅꯨꯄꯤꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯩ ꯎꯅꯩ ꯍꯥꯏꯕꯒꯤ ꯃꯥꯅ ꯍꯜꯂꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯕꯁꯦ ꯑꯩ ꯆꯥꯛ ꯁꯅꯨ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯈꯥꯡꯕ ꯉꯝꯗ꯭ꯔꯒ ꯑꯩꯁꯦ ꯌꯨꯝꯗ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯌꯨꯝꯗ ꯆꯠꯈ꯭ꯔꯒꯗꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯑꯇꯣꯝꯕꯤ ꯅꯨꯄꯤ ꯑꯗꯨ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯦꯗꯅ꯫ ꯀꯌꯥꯗ ꯍꯩꯅ ꯁꯤꯡꯅ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤ ꯀꯣꯏꯕ ꯅꯨꯄꯥꯁꯤꯡꯁꯦ ꯑꯁꯨꯝꯅ ꯂꯣꯏꯅ ꯇꯧꯔꯝꯒꯗ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯅꯨꯄꯥ ꯃꯨꯟꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥꯕꯨꯗꯤ ꯑꯩꯅ ꯀꯣꯟꯗꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯤꯗ꯭ꯔꯤꯕ ꯃꯈꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯈꯤꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯀꯥꯏꯊꯣꯛꯇꯨꯅ ꯏꯆꯥꯒꯤ ꯗꯤꯖꯜ ꯑꯣꯛꯇꯣ ꯑꯃ ꯂꯩꯔꯒ ꯒꯥꯔꯤ ꯆꯦꯟꯕ ꯍꯧꯍꯜꯂꯦ꯫ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯈ꯭ꯔꯕꯗꯤ ꯇꯟꯕꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯃꯤꯔꯛ ꯇꯤꯟꯕꯁꯨ ꯇꯟꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯒꯥꯔꯤ ꯑꯗꯨ ꯂꯩꯔꯒ ꯂꯥꯏꯟ ꯆꯦꯜꯍꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯁꯨ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯈꯔꯇꯪ ꯑꯣꯏꯔꯕꯁꯨ ꯁꯦꯟ ꯊꯣꯛꯄ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯇꯧꯕꯗꯒꯤ ꯑꯩꯁꯨ ꯈꯔꯗꯤ ꯁꯥꯐꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯥ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯑꯩꯈꯣꯏꯗ ꯍꯟꯅ ꯌꯦꯡꯉꯛꯇꯦ꯫ ꯑꯇꯣꯝꯕꯤꯒꯤꯗ ꯑꯗꯨꯝ ꯂꯩꯈꯤꯕꯅ ꯑꯩꯁꯨ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯐ꯭ꯔꯤꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯗꯨꯅ ꯕꯖꯥꯔ ꯊꯣꯛꯇꯨꯅ ꯉꯥ ꯌꯣꯟꯕ ꯍꯧꯏ꯫ ꯑꯩꯅ ꯉꯥ ꯌꯣꯟꯕ ꯊꯣꯛꯄ ꯃꯇꯝꯗ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯌꯥꯝꯅ ꯅꯣꯛꯅꯩ꯫ ꯅꯪꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯇꯧꯔꯒ ꯅꯪꯅ ꯉꯥ ꯌꯣꯜꯂꯤꯕ ꯑꯁꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯔꯥꯏꯗ ꯊꯝꯂꯤꯕꯅꯣ? ꯄꯩꯁꯥ ꯊꯝꯐꯝ ꯂꯩꯇꯕꯗꯒꯤ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯂꯪꯅꯔꯛꯄ ꯌꯥꯎꯏ꯫ ꯆꯨꯝꯃꯦ ꯃꯈꯣꯏꯅ ꯈꯜꯂꯤꯕꯗꯣ꯫ ꯑꯩꯒꯤ ꯅꯨꯄꯥ ꯇꯣꯂꯣꯞ ꯆꯥꯏ, ꯊꯕꯛ ꯇꯧꯏ, ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯂꯦꯝ ꯄꯥꯅ ꯄꯣꯛꯅ ꯁꯤꯖꯤꯟꯅꯕ ꯀꯣꯟꯅꯩ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯎꯔꯤꯕꯗꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯅꯤ꯫ ꯃꯅꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯔꯤ, ꯀꯔꯤ ꯐꯤꯕꯝꯗ ꯂꯩ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯈꯪꯕ ꯅꯠꯇꯕꯅ ꯃꯌꯥꯝꯅ ꯍꯥꯏꯅꯒꯗꯕ, ꯍꯥꯏꯁꯨ ꯍꯥꯏꯒꯗꯕ ꯃꯁꯥꯅ ꯇꯥꯛꯄ ꯋꯥꯐꯝ ꯑꯗꯨꯗꯤ ꯍꯥꯏꯔꯛꯄ ꯇꯥꯕꯅꯤ꯫ ꯃꯈꯣꯏꯗ ꯑꯩ ꯁꯥꯎꯔꯨꯕꯁꯨ ꯂꯩꯇꯦ, ꯁꯥꯎꯕꯒꯤ ꯏꯇꯤꯛ ꯏꯄꯥꯁꯨ ꯆꯥꯗꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯗꯤ ꯃꯌꯦꯛꯅꯤ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯆꯥꯟꯅꯗꯨꯅ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯄꯤ ꯀꯣꯏꯗꯅ ꯅꯣꯟꯊꯔꯒ ꯂꯩ꯫ ꯑꯗꯨꯕꯨ ꯀꯞꯅꯤꯡꯕ ꯑꯁꯥꯎꯕ ꯀꯌꯥ ꯐꯥꯊꯖꯗꯨꯅ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯂꯤꯕ ꯃꯩꯁꯥꯛ ꯑꯗꯨ ꯐꯥꯊꯔꯒ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯁꯦꯜ ꯍꯥꯏꯕꯁꯤꯗꯤ ꯇꯥꯟꯁꯤꯜꯂꯤꯕ ꯃꯈꯩ ꯐꯩ꯫ ꯀꯅꯥꯅ ꯈꯪꯕ ꯉꯁꯤ ꯑꯩ ꯅꯈꯣꯏꯒ ꯄꯨꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ
ꯍꯌꯦꯡ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯇꯨꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯀꯨꯟꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯉꯝꯂꯤꯉꯩ ꯏꯁꯥ ꯐꯔꯤꯉꯩ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯄꯩꯁꯥ ꯇꯥꯜꯍꯧꯔꯒ ꯍꯌꯦꯡ ꯏꯃꯧ ꯏꯆꯥꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯅꯕ ꯂꯨꯅ ꯆꯥꯟꯅ ꯇꯧꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯐ ꯐꯖꯊꯣꯛꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯈꯨꯝꯈꯤꯕꯗꯒꯤ ꯃꯈꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗꯦ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ, ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯕꯅꯤꯗ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯛꯏ꯫ ꯆꯤꯝꯕꯥꯟꯊꯣꯡꯗꯗꯤ ꯐꯖꯕ ꯁꯥꯗꯨꯅ ꯈꯨꯝꯃꯝꯂꯕꯁꯨ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯊꯃꯣꯏꯗ ꯃꯈꯣꯏꯅ ꯍꯪꯂꯛꯈꯤꯕ ꯋꯥꯍꯪ ꯑꯗꯨ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯗꯨꯅ ꯂꯩ꯫ ꯑꯩꯅ ꯈꯨꯝꯈ꯭ꯔꯤꯕ ꯐꯖꯕ ꯄꯥꯎꯈꯨꯝ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯆꯤꯝꯕꯥꯟꯊꯣꯡꯁꯤꯗ ꯍꯩꯅꯤꯡꯂꯤ, ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯃꯍꯥꯛꯄꯨ ꯇꯠꯇꯅ ꯆꯩꯅꯤꯡꯂꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯃꯈꯣꯏꯗ ꯆꯩꯔꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯔꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯈꯟꯖꯩ꯫ ꯃꯈꯣꯏꯅ ꯋꯥꯐꯝ ꯑꯃ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯆꯩꯅꯥ ꯀꯌꯥ ꯍꯦꯟꯒꯠꯂꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯅ ꯎꯕꯤꯕ ꯅꯠꯇꯦ꯫ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯂꯤꯕ ꯃꯩꯁꯥ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯂꯤꯕ ꯃꯩꯁꯥ ꯑꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯈꯣꯟꯖꯦꯜ ꯊꯣꯛꯇ꯭ꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯌꯥꯝꯅ ꯐꯠꯇꯦ, ꯅꯈꯣꯏꯒꯤ ꯅꯨꯄꯥꯗꯧꯅ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯍꯤꯡꯃꯤꯟꯅꯕ ꯄꯨꯟꯁꯤ ꯑꯗꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯊꯃꯣꯏꯅꯨꯡ ꯑꯁꯤꯗ ꯁꯣꯟꯖꯔꯤ, ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯄꯦꯟꯅꯕ ꯄꯤꯖꯔꯤ꯫ ꯑꯗꯨꯕꯨ ꯉꯥꯡꯖꯩ ꯁꯛꯆꯩ ꯊꯃꯣꯏꯅꯨꯡꯗ ꯍꯥꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯉꯣꯟꯗ ꯄꯥꯡꯒꯜ ꯊꯣꯛꯅ ꯑꯩꯅ ꯆꯩ ꯉꯥꯡꯗꯨꯅ ꯇꯧꯕ ꯉꯝꯗꯕꯅ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯖꯤꯕꯅꯤ꯫ ꯉꯥꯡꯂꯨ ꯁꯛꯂꯨꯔꯒ ꯐꯅꯕ ꯂꯝꯕꯤꯗ ꯍꯥꯏꯔꯨꯔꯒꯅ ꯑꯩꯅ ꯆꯠꯄ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯅ ꯑꯊꯤꯡꯕ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯊꯤꯡꯉꯛꯂꯤꯕ ꯅꯪꯕꯨ ꯑꯩꯒꯤ ꯀꯔꯤ ꯑꯣꯏꯔꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅꯅꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯀꯌꯥꯗ ꯊꯃꯣꯏꯗ ꯇꯥꯁꯣꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯤꯟꯕꯒꯨꯝꯅ ꯊꯣꯛꯂꯤꯕ꯫ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯊꯃꯣꯏ ꯇꯤꯟꯅꯗꯨꯅ ꯅꯪꯅ ꯑꯩꯅ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅꯔꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯃꯤꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯪꯕꯨ ꯑꯩꯒꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦ, ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯂꯩꯅꯤꯡꯉꯒ ꯂꯩꯌꯨ, ꯂꯩꯅꯤꯡꯇ꯭ꯔꯒ ꯅꯄꯥꯝꯗ ꯆꯠꯈꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯣꯛꯄ ꯑꯇꯩ ꯑꯃ ꯂꯩꯇꯦ꯫ ꯇꯣꯝꯕꯤꯅ ꯁꯨꯝꯕꯁꯨ ꯁꯨꯝꯕꯅꯤ, ꯑꯩꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤꯅ ꯑꯩꯒꯤ ꯋꯥ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯇꯥꯕꯤꯒꯗ꯭ꯔꯥ, ꯑꯄꯥꯝꯕ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯪꯕꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯨꯕꯅꯤ꯫ ꯏꯪꯈꯣꯜ ꯂꯩꯕ ꯈꯣꯠꯄꯒꯤ ꯋꯥꯐꯝꯗꯤ ꯑꯩ ꯃꯉꯣꯟꯗ ꯅꯣꯡꯃꯇ ꯍꯥꯏꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤ ꯁꯥꯕ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯌꯨꯝꯗ ꯀꯥꯟꯅꯕ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯕꯁꯨ ꯃꯥꯅ ꯆꯥꯔꯤꯕ ꯇꯣꯂꯣꯞ ꯑꯁꯤꯒ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯅꯣꯞꯄꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯥꯒꯤ ꯃꯃꯥꯏꯁꯨ ꯑꯣꯏꯖꯅꯕ, ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯛꯂꯕꯁꯨ ꯁꯥꯐꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯌꯨꯝ ꯑꯁꯤ ꯃꯇꯪꯗꯤ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯣꯏ, ꯁꯥꯔꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯃꯈꯥ ꯀꯔꯤꯃꯠꯇ ꯇꯥꯔꯛꯈꯤꯗꯦ꯫ ꯑꯩꯁꯨ ꯑꯩꯉꯣꯟꯗ ꯀꯧ ꯉꯥꯡꯗꯨꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯁꯨ ꯌꯨꯝ ꯁꯥꯁꯤ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯇꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯍꯔꯥꯎꯅ ꯂꯩꯊꯣꯛꯎꯕꯅꯤ꯫ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯃꯥꯅ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯏꯪꯈꯣꯜ ꯑꯅꯧꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯈꯤ, ꯂꯧ ꯏꯪꯈꯣꯜ ꯑꯣꯏꯔꯕꯗꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯤꯡꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯗ ꯅꯠꯇꯕꯤꯗ ꯑꯇꯣꯝꯕꯤꯅ ꯄꯣꯔꯛꯄ ꯃꯆꯥ ꯑꯗꯨꯒꯤ ꯃꯤꯡꯗ ꯂꯩꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯣꯝꯕꯤꯒ ꯃꯕꯥꯅꯤ ꯇꯠꯇꯅ ꯑꯍꯤꯡ ꯀꯌꯥ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯕꯗꯤ ꯄꯥꯎ ꯑꯗꯨꯃꯛ ꯇꯥꯏ꯫ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯂꯩꯔꯤꯕ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯅ ꯃꯥꯁꯦ ꯐꯖꯕ ꯐꯤꯕꯝꯗ ꯊꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯏꯪꯈꯣꯜ ꯑꯅꯧꯕ ꯑꯃ ꯂꯩꯔꯒ ꯃꯐꯝꯗꯨꯗ ꯌꯨꯝ ꯁꯥꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯈꯤꯕꯒꯤ ꯑꯪꯀꯅꯤ ꯃꯥꯅ ꯍꯣꯠꯂꯤꯕ ꯑꯁꯤ꯫ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯩꯗꯤ ꯈꯪꯕꯅꯤꯅ ꯊꯃꯣꯏ ꯑꯁꯤꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ꯫ ꯃꯆꯥꯅꯨꯄꯥꯅꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ, ꯃꯈꯣꯏꯗꯤ ꯂꯩꯉꯥꯎ ꯊꯤꯉꯥꯎꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯇꯧꯔꯤꯕ ꯁꯠꯆꯠ ꯂꯤꯆꯠ ꯑꯁꯤ ꯆꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯜꯂꯝꯂꯣꯏ꯫ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯠꯇꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯍꯥꯏꯔꯨꯔꯒꯅ ꯑꯩꯉꯣꯟꯗ ꯐꯨꯕ ꯆꯩꯕ꯫ ꯅꯤꯉꯣꯜꯁꯤꯡꯗ ꯇꯝꯂꯨꯏ, ꯃꯈꯣꯏꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯃꯄꯥꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯥꯡꯂꯨꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯪꯂꯛꯇꯕꯁꯨ ꯌꯥꯏ ꯈꯟꯕꯗꯒꯤ
ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯗꯣꯛꯇꯕꯤꯗ ꯑꯩꯅ ꯂꯣꯠꯇꯨꯅ ꯊꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯠꯇꯦ, ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ꯫ ꯑꯇꯣꯝꯕꯤꯒꯤ ꯄꯋꯥꯔꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯕꯗ ꯉꯥꯏꯔꯤꯕ ꯌꯨꯝꯐꯝ ꯑꯗꯨꯗ ꯌꯨꯝꯁꯨ ꯁꯥꯈꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯁꯥꯁꯤ ꯃꯆꯥꯒꯤ ꯊꯕꯛ ꯇꯧꯅꯕ ꯁꯦꯟ ꯄꯨꯊꯣꯛꯎ ꯍꯥꯏꯕꯗꯗꯤ ꯃꯅꯥꯗ ꯃꯊꯨꯟꯗ ꯍꯥꯞꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯝꯕꯤꯅ ꯀꯥꯞ ꯑꯃꯨꯛꯇꯪ ꯀꯥꯞꯈꯤꯕꯗꯗꯤ ꯌꯨꯝ ꯗꯣꯂꯥꯟ ꯃꯊꯣꯟ ꯃꯊꯛ ꯃꯈꯥ ꯁꯥꯗꯨꯅ ꯍꯦꯛꯇ ꯂꯣꯏꯔꯝꯃꯤ꯫ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯀꯌꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯔꯕꯁꯨ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯌꯥꯏꯐꯅꯕ ꯃꯌꯨꯝ ꯃꯀꯩ ꯁꯥꯔꯒ ꯂꯣꯏꯅꯃꯛ ꯊꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯎꯁꯤꯟꯅꯔꯨꯔꯕꯁꯨ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯏꯆꯥꯒꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯉꯥꯎꯔꯨꯕꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯨꯞꯈꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯂꯩꯅꯥ ꯍꯥꯏꯔꯒꯗꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯀꯣꯏꯔꯛꯄ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯈꯪꯂꯕ ꯅꯨꯄꯥꯁꯤꯡꯗ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯍꯧꯖꯤꯟꯅꯕ ꯅꯨꯄꯥ ꯂꯩꯇ꯭ꯔꯕꯔꯥ? ꯊꯕꯛꯄꯨ ꯇꯧꯔꯕ ꯃꯁꯥ ꯃꯎꯕꯨ ꯈꯔ ꯅꯥꯜꯂꯕꯗꯤ ꯅꯞꯁꯟꯅꯕ ꯍꯣꯠꯅꯩ꯫ ꯅꯁꯥꯒꯤ ꯏꯖꯠ ꯑꯗꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯈꯩ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯂꯩꯅꯤꯡꯕ ꯁꯦꯠꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯇꯧ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯇꯕ ꯄꯥꯈꯪꯗ ꯅꯈꯣꯏꯅ ꯏꯔꯥꯡ ꯍꯧꯖꯤꯟꯕꯗ ꯋꯥ ꯃꯈꯥ ꯀꯔꯤꯁꯨ ꯇꯥꯟꯅꯔꯣꯏ, ꯃꯅꯤꯟꯁꯨ ꯅꯥꯏꯔꯣꯏ꯫ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯗ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯍꯧꯖꯤꯜꯂꯕꯗꯤ ꯃꯤꯒꯤ ꯏꯃꯨꯡꯁꯨ ꯀꯥꯏꯒꯅꯤ꯫ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯁꯤꯊꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯑꯗꯨꯃꯛ ꯇꯥꯔꯛꯄ ꯇꯥꯕꯅꯤ꯫ ꯑꯐꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯋꯥꯊꯔꯛꯏ, ꯐꯠꯇꯕꯗꯤ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯏ꯫ ꯀꯔꯤꯒꯤꯁꯨ ꯍꯦꯟꯒꯠꯂꯛꯑꯣꯏ? ꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗ ꯅꯠꯇꯅ ꯑꯆꯧ ꯑꯁꯥꯡ ꯄꯋꯥꯔ ꯄꯥꯏꯔꯤꯕ ꯃꯈꯣꯏꯁꯨꯅꯤ꯫ ꯏꯔꯝꯗꯝ ꯏꯔꯩꯀꯥꯏ ꯑꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯈꯔ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ꯫ ꯅꯨꯄꯤꯒꯤ ꯑꯉꯥꯡꯒꯤ ꯁꯅꯥ lupa ꯃꯁꯥ ꯃꯁꯥꯗꯒꯤ ꯈꯟꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯆꯩ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯃꯤꯒꯤ ꯃꯤꯄꯥꯟ ꯇꯥꯡꯂꯒ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯑꯃꯅ ꯌꯦꯡꯁꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯔꯛꯄ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯦꯡꯁꯤꯟꯅꯕꯇ ꯅꯠꯇꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯔ ꯑꯃꯅꯁꯨ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯅꯕꯒꯤ ꯁꯤꯟꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯁꯥ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯈꯟꯕ ꯑꯗꯨꯅ ꯍꯧꯒꯠꯂꯛꯂꯤꯕ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯝ ꯀꯥꯏꯒꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯈꯟꯊꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯍꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯕ ꯄꯦꯟꯅꯕ ꯑꯗꯨ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯈꯜꯂꯤꯕ꯫ ꯍꯤꯗꯥꯛꯅ ꯂꯥꯌꯦꯡꯕ ꯉꯝꯂꯔꯣꯏꯗꯕ ꯃꯍꯤꯛꯁꯤꯡ ꯑꯁꯤꯗꯤ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯈꯤꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯨꯝꯒꯅꯤ꯫ ꯃꯈꯣꯏ ꯂꯩꯇ꯭ꯔꯕ ꯀꯥꯟꯗꯇ ꯏꯔꯝꯗꯝ ꯈꯨꯟꯅꯥꯏ ꯑꯁꯤ ꯆꯥꯎꯈꯠꯄ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯋꯥꯈꯜꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯁꯣꯏꯍꯜꯂꯛꯄꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯗꯨꯛ ꯂꯨꯅ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯇꯥꯛꯆꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯁꯤꯟ ꯊꯨꯡꯕ ꯇꯥꯔꯒ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯄꯣꯔꯛꯂꯕꯗꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗꯒꯤ ꯑꯩ ꯁꯤꯈ꯭ꯔꯕꯁꯨ ꯊꯃꯣꯏ ꯑꯁꯤ ꯄꯦꯟꯁꯤꯜꯂꯛꯄꯗ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯐꯠꯇꯕꯅꯤꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯅ ꯃꯋꯥ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯗ ꯌꯦꯠꯄꯒꯤ ꯃꯍꯨꯠꯇ ꯏꯁꯥꯅ ꯑꯉꯝꯕ ꯈꯔ ꯁꯨꯔꯒ ꯂꯩꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯠꯇꯅ ꯅꯨꯄꯥꯁꯤꯡꯗ ꯌꯦꯠꯂꯕꯗꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯈꯥ ꯇꯥꯔꯛꯀꯅꯤ꯫ ꯃꯆꯥ ꯃꯁꯨ ꯁꯦꯝꯒꯗꯕ ꯇꯨꯡꯒꯤ ꯑꯐꯕ ꯑꯉꯥꯡ ꯑꯣꯏꯔꯛꯀꯗꯕ ꯀꯌꯥ ꯑꯃꯁꯨ ꯃꯥꯡꯈꯤꯒꯅꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯅꯨꯄꯤꯒꯤ ꯍꯥꯛꯇꯛꯇ ꯇꯨꯝꯈ꯭ꯔꯤꯕ ꯃꯍꯥꯚꯥꯔꯠ ꯑꯗꯨꯒꯨꯝꯅꯗꯤ ꯇꯨꯝꯍꯜꯂꯣꯏꯁꯤ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯍꯥꯛꯇꯛꯇ ꯑꯩꯒꯤ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯌꯣꯛꯈꯠꯂꯤ ꯍꯥꯏꯕꯗꯨꯃꯇꯪꯗꯤ ꯍꯥꯏꯍꯟꯁꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫